Muktarei panthade leiriba magi mi mayam aduda onsen kapthatnau haini hekta hai nupa singdusu thuna thoki migi makhuta sibasu siba aduna masu magi aroiba mikup phawbadi yeknaduna leplage haini khali mabu aduk apang besiduna asukoi bachahi asi prok prok chakhanduna lehalamliba ningthinu bodi mana ngakpi bungamlar ngangsangang bamamitu khane ye makhwangdi yepliba nongmaidu lokthoklaga trigger du fat changlaga mamaidu ningthinu romda leisilai adubu mamitu fat yengkhale makhutna kapke tawramba nongmaidu kapa phawba ngamda masadu leimaida haithai ningthinu humang anapi kangna puliba makhut makhongdu chetna pundabana Muktareina onthoklingai thuna nanthoi aduga basket atu de yauriba yot mayam marak adudagi thangdu ta pairaga thuna prabrap jangsen tung onduna lepliba Muktaregi ngaksam aduda yunglei Muktareina mamai leisilakpaga mapa chap hekjana khaurigi utong chap jana yungki ningthinu thak thak nikpa makhutuna Muktaregi ngaksamda yungliba thangdu thadokla mamit mana langthoktuna haire pumnamak nangna ohinkiba ngakte aibusu wakhal olhankiba nangi pattaba lambi aduda jangsen nangi hoidaba minambada thajaraga nangi na tum ilhankiba aina nafamda khumba lamani nangbu apamba siriba mahausadagi aibu minaigumna sijanariba tusonbi aisu nangondagi ngamba itiklei haibado take khan nangonda minamge yauna minamkibani lamhoi aige khutta siba gada nasana asingba nongshani khanjariba nangondagi aina ngami pangal kanba Muktarei nongsa nangondagi asonba lamhoi aina ngami I won wadu ushitana hairam nakanna leiriba iPad yawba bekto Muktaregi mamaida laktana langsilamnaga mamai shat leiduna magi home staff sing thamliba ka aduda chelaktuna mayam adubu thadoi aduga asongi angang sing pusin kiba ka aduda chelaklaga ising aduda tauduna leiriba angang singi thawai yaudraba hakjang singdu mayam changduna lokhatuna kapagi khonjalna nongmai marakta neli mathong khangda kapnariba nongmai adusu lepte masing yambasu henbana forcing na haising na ngamna building manung yaushinduna leiram kapthat aduga phaba yabana pharaga gari da puki sound khumuki kudruk lauba makholdo mayam langliba domda su yaushilai mayam leiram libadu ubada forcing du hupchelaga thunama angang sing adabu puthokna bahoni lairiba Muktaregi dead body aduga atopa magi miyoi sing adusu loina pektuna puki maduda natana underground kanung kaya semduna angang amadi mi kaya hatpagi leiramba body amadi atopa kada angauba mi ngaudaba angang na chingbabu thabak suhanduna leiramba sing adu loinamak temkhairaga pumnama loina puthokpa yaba puthorei aduga building adu restricted area haina khudakta lauthoktuna force ka hena mayam ama changsellaga thiba humbagi thabak chathari nongalamdaigi pung mari makhai tare city adutanata malem pomba ngasigi nightingale city da thokliba thodok singi pawduna pak shandokhrabada punglang heklangi ningthinu na Muktarei hatle haiba pawdu tabada lokap manungda leiriba kanta wathamuida soli jam jana pharambana ningthinu adubu mabuk phattaba Muktarei ni wakhal honghallaga nangsu adu yauna Muktarei ga henba changtana bangamliba aina thagal thongna phabi nangni adubu thona do mahaushadagi wakhal khajit khantharaga thabak puma pangthoklamba oiragadi ngasi nangi police oiram loiko mayamdu station dagi hannadre DGP IGP makok thongbasing pulap phamduna wa khanai aroiba oina court yaudringai ningthinubu wahang pawhang taunanaba ayuki pung 10 da interrogation room aduda kaya DGP aduga Cyrus family Cyrus wahang hangba haure ningthinu nangna sana nasagi naral pumba yajabra nangna yajadi khanba nangi maram leiragadi hayo ningthinu ira chelim luda mamaidu lukthara siriba khonjaladuna haire aigi iral pumnamak isani yajare aigi khanthadabu wakhalna nungaiba pamba henman khibana
ꯐꯠꯇꯕ ꯂꯝꯕꯤꯗ ꯃꯨꯛꯇꯥꯔꯩꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯏꯁꯥꯃꯛ ꯃꯨꯛꯇꯥꯔꯩꯒ ꯐꯠꯇꯕꯤ ꯑꯣꯏꯗꯨꯅ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯩ ꯈꯪꯅ ꯈꯪꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛ ꯃꯤꯕꯨ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯏꯔꯥꯜꯅ ꯀꯣꯛꯊꯣꯡ ꯐꯥꯔꯕꯤ ꯑꯩꯅ ꯇꯧꯗꯦ ꯍꯥꯏꯅ ꯌꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯗꯤꯖꯤꯄꯤꯁꯨ ꯇꯞꯂꯞꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯛ ꯊꯥꯖꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯁꯛꯅꯥꯏꯔꯕ ꯃꯅꯥ ꯀꯌꯥꯁꯨ ꯐꯪꯂꯤꯕ ꯅꯪꯃꯛꯅ ꯁꯤꯃꯛꯇꯤ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯕꯅꯤ ꯅꯤꯡꯊꯤꯅꯨ꯫ ꯑꯗꯨꯛ ꯇꯥꯡꯕ ꯅꯪ ꯅꯁꯥꯒꯤ ꯃꯤꯡꯆꯠ ꯑꯗꯨꯕꯨ ꯅꯁꯥꯃꯛꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯍꯣ ꯃꯗꯨꯒꯤ ꯃꯔꯨ ꯄꯣꯛꯂꯝꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯔꯥꯜꯅꯤ꯫ ꯅꯤꯡꯊꯤꯅꯨ ꯃꯤꯠꯂꯨꯗ ꯄꯜꯂꯤꯕ ꯄꯤꯗꯨ ꯈꯖꯥꯏꯗ ꯁꯤꯟꯊꯔꯛꯏ꯫ ꯏꯔꯥꯜ ꯂꯤꯁꯤꯡ ꯂꯩꯖꯔꯕꯁꯨ ꯑꯩ ꯆꯩꯔꯥꯛ ꯐꯪꯕ ꯀꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯑꯣꯜꯍꯟꯈꯤꯕ, ꯑꯩꯕꯨ ꯏꯪ ꯆꯤꯛꯄ, ꯊꯋꯥꯏ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯈꯤꯕ ꯍꯣꯝ ꯑꯁꯤꯗꯗꯤ ꯃꯕꯣꯛ ꯇꯔꯦꯠꯇꯁꯨ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯄꯥꯞ ꯑꯃ ꯑꯩꯅ ꯂꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯗ ꯅꯤꯡꯊꯤꯅꯨ ꯏꯀꯥꯏꯕ ꯄꯦꯟꯗ꯭ꯔꯕꯅ ꯊꯋꯥꯏꯗꯨ ꯄꯨꯕ ꯉꯝꯗ ꯁꯣꯔꯗꯨ ꯆꯤꯡꯈꯠꯇꯨꯅ ꯀꯞꯄꯤ꯫ ꯃꯈꯣꯏꯅꯁꯨ ꯅꯤꯡꯊꯤꯅꯨꯕꯨ ꯅꯍꯥꯟꯗꯒꯤ ꯁꯦꯟꯅꯗꯨꯅ ꯊꯝꯕꯅꯤ꯫ ꯅꯤꯡꯊꯤꯅꯨꯅ ꯆꯠꯄ ꯂꯝꯕꯤꯁꯨ ꯈꯪꯕꯅ ꯗꯤꯖꯤꯄꯤ ꯇꯞꯂꯞ ꯋꯥ ꯍꯪꯂꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯀꯃꯤꯁꯅꯔ ꯃꯆꯥꯅꯨꯄꯤꯗꯨꯒ ꯅꯪꯒ ꯀꯝꯗꯧꯅ ꯈꯪꯅꯕꯅꯣ? ꯃꯥꯁꯨ ꯅꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗ ꯌꯥꯎꯕ꯭ꯔꯥ? ꯅꯤꯡꯊꯤꯅꯨ ꯃꯄꯤ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯌꯥꯎꯗꯦ꯫ ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯏꯇꯥꯄꯨꯌꯥꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯟꯈꯤꯕ ꯈꯛꯇꯅꯤ꯫ ꯏꯇꯥꯄꯨꯌꯥꯅ ꯇꯥꯍꯧꯕ ꯕꯦꯒꯇꯨ ꯃꯥꯅ ꯈꯨꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯕ ꯈꯛꯇꯅꯤ꯫ ꯃꯨꯛꯇꯥꯔꯩꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯏꯇꯥꯄꯨꯌꯥꯒ ꯃꯁꯛ ꯈꯪꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯠꯂꯒ ꯑꯩ ꯍꯪꯕ ꯍꯧꯈꯤ꯫ ꯃꯥꯒꯤꯗꯁꯨ ꯆꯠꯇꯨꯅ ꯍꯪꯂꯣꯏ꯫ ꯑꯗꯨꯒ ꯃꯨꯛꯇꯥꯔꯩꯅ ꯑꯩꯒ ꯋꯥꯔꯤ ꯇꯧꯕ ꯃꯤ ꯈꯨꯗꯤꯡ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯉꯔꯥꯡ ꯑꯍꯤꯡꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯅꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯔꯥ ꯏꯇꯥꯄꯨꯌꯥꯒꯤ ꯕꯤꯖꯤꯅꯦꯁ ꯄꯨꯝꯕꯒꯤ ꯑꯣꯅꯔꯁꯤꯞ ꯐꯥꯏꯜ ꯌꯥꯎꯕ ꯑꯥꯏꯄꯦꯗꯇꯨ ꯇꯦꯕꯜꯗꯨꯗ ꯂꯩꯔꯝꯈꯤ꯫ ꯑꯩꯁꯨ ꯃꯗꯨ ꯄꯨꯔꯒ ꯃꯨꯛꯇꯥꯔꯩꯗ ꯄꯤꯊꯣꯛꯈ꯭ꯔꯒ ꯑꯩꯁꯨ ꯍꯣꯝꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯑꯩꯅ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯌꯥ ꯅꯤꯡꯊꯤꯅꯨꯅ ꯇꯥꯡꯁꯤꯕꯨ ꯁꯦꯟꯅꯩ ꯁꯦꯟꯅꯗꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅꯤꯡꯕꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯥꯡꯁꯤꯕꯨ ꯀꯟꯈꯠꯇ ꯊꯑꯣꯏꯅ ꯍꯪꯂꯛꯏ꯫ ꯇꯥꯡꯁꯤꯒꯤ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯁꯤꯝ ꯑꯗꯨꯅ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯏꯔꯤꯕ? ꯅꯈꯣꯏꯅꯤ ꯍꯥꯟꯅ ꯈꯪꯅꯗꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯤꯡꯊꯤꯅꯨꯁꯨ ꯁꯠ ꯈꯨꯝꯂꯛꯏ꯫ ꯅꯠꯇꯦ ꯁꯥꯔ, ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯃꯔꯥꯜ ꯊꯪꯖꯤꯟꯕꯤꯒꯅꯨ꯫ ꯃꯥꯕꯨ ꯋꯦꯁꯃꯔꯒꯤ ꯒꯣꯗꯥꯎꯟ ꯃꯅꯨꯡꯗ ꯅꯣꯡꯃ ꯐꯥꯈꯤ꯫ ꯃꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯁꯦꯟꯅꯅꯕ ꯃꯤ ꯊꯥꯗꯣꯛꯄꯗ ꯑꯩꯁꯨ ꯌꯥꯎꯈꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯪꯗꯨꯅ ꯂꯩꯈꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ, ꯐꯣꯟꯗꯨꯗꯒꯤ ꯁꯤꯝꯗꯨ ꯂꯧꯊꯣꯛꯑꯒ ꯍꯨꯟꯗꯣꯔꯛꯄꯗꯣ ꯑꯩꯅ ꯈꯨꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯟꯗꯨꯗꯤ ꯏꯁꯤꯡ ꯃꯈꯥꯗ ꯇꯥꯔꯒ ꯏꯔꯩ ꯀꯟꯕ ꯏꯆꯦꯜꯗꯨꯗ ꯌꯥꯎꯈ꯭ꯔꯦ꯫ ꯈꯨꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈꯤ ꯍꯥꯏꯅ ꯇꯥꯏ ꯑꯩꯈꯣꯏꯅ ꯈꯪꯕꯗ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥ ꯀꯨꯏꯅ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯒꯁꯨ ꯂꯩ ꯍꯥꯏꯈꯤꯕ ꯑꯃ ꯇꯥꯏ꯫ ꯁꯥꯔ, ꯑꯉꯥꯡꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯗ ꯆꯪꯁꯤꯟꯕꯤꯒꯅꯨ꯫ ꯃꯔꯥ ꯂꯩꯇꯕ ꯃꯤꯗ ꯋꯥꯈꯜꯗ ꯑꯋꯥꯕ ꯄꯤꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯗ꯭ꯔꯦ꯫ ꯇꯥꯡꯁꯤꯕꯨ ꯆꯤꯡꯅꯔꯞ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯋꯥꯗꯨꯃ ꯁꯦꯡꯗꯣꯛꯂꯕꯅꯤꯅ ꯀꯌꯥ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯩ꯫ ꯁꯥꯏꯔꯁ ꯇꯞꯂꯞꯅ ꯍꯧꯖꯤꯛ ꯑꯥꯏꯄꯦꯗꯇꯨꯗꯤ ꯅꯪꯉꯣꯟꯗ ꯂꯩꯔꯕ꯭ꯔꯥ? ꯏꯇꯥꯄꯨꯌꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯥꯏꯄꯦꯗꯇꯨꯗ ꯌꯥꯎꯕ ꯐꯥꯏꯜꯗꯨ ꯊꯤꯕꯗꯒꯤꯅꯤ꯫ ꯃꯨꯛꯇꯥꯔꯩꯅ ꯑꯗꯨꯛ ꯄꯥꯝꯕ ꯄꯣꯠꯁꯛꯇꯨꯗꯤ ꯈꯨꯠꯁꯤꯅ ꯃꯥꯕꯨ ꯍꯥꯠꯂꯝꯂꯒ ꯃꯥꯅ ꯄꯥꯝꯕ ꯄꯣꯠꯁꯛꯇꯨꯁꯨ ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯀꯣꯛꯅꯔꯦ꯫ ꯃꯥꯒꯤ ꯑꯩꯒꯤ ꯃꯐꯝꯗ ꯂꯃꯟ ꯍꯥꯏꯕ ꯑꯃꯃꯨꯛ ꯇꯣꯟꯅꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯋꯥꯍꯩꯁꯤꯡꯗꯨ ꯆꯦꯗ ꯏꯕ ꯌꯥꯕ ꯏꯁꯤꯜꯂꯤ꯫ ꯔꯦꯀꯣꯔꯠꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯧꯔꯤ꯫ ꯑꯣꯁꯤꯁ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯀꯥꯟꯇꯒꯤ ꯍꯤꯁꯇ꯭ꯔꯤ ꯊꯤꯒꯠꯂꯣ ꯍꯥꯏꯗꯅ ꯊꯥꯈꯤꯕ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯁꯨ ꯍꯜꯂꯛꯂꯒ ꯄꯥꯎ ꯀꯌꯥ ꯄꯤꯔꯤ꯫ ꯀꯥꯟꯇ ꯃꯥꯒꯤ ꯃꯔꯥꯜ ꯃꯁꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯈꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯅꯤꯡꯊꯤꯅꯨ ꯀꯣꯔꯠꯇ ꯄꯨꯅꯅꯕ ꯒꯥꯔꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯇꯨꯡ ꯊꯥꯡꯗꯨꯅ ꯀꯥꯟꯇꯁꯨ ꯄꯨꯈꯤ꯫ ꯀꯣꯔꯠꯇ ꯀꯨꯏꯅ ꯂꯦꯞꯅꯗꯦ꯫ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯔꯒ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯀꯥꯟꯇ ꯃꯥꯒꯤ ꯃꯔꯥꯜ ꯆꯨꯔꯥꯟ ꯊꯥꯕꯁꯤꯡꯅ ꯑꯉꯥꯡ ꯐꯥꯏ ꯈꯪꯅ ꯈꯪꯅ ꯍꯥꯏꯗꯣꯛꯇꯕ ꯃꯗꯨꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯆꯍꯤ 3 ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯅ ꯐꯥꯗꯣꯛꯄꯤ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯄꯨꯝꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯨꯛꯇꯥꯔꯩꯒ ꯈꯪꯅꯔꯒ ꯌꯦꯛꯅꯕ ꯑꯣꯏꯔꯕꯁꯨ ꯌꯥꯅꯗꯕꯕꯨ ꯑꯣꯏꯔꯕꯁꯨ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯀꯌꯥ ꯍꯛꯊꯦꯡꯅꯅ ꯇꯧꯔꯨꯔꯕ ꯅꯤꯡꯊꯤꯅꯨ
ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯖꯦꯜꯗ ꯂꯩꯅꯅꯕ ꯐꯥꯗꯣꯛꯄꯤꯈꯤ꯫ ꯁꯥꯝꯈ꯭ꯔꯅꯤ ꯃꯃꯤ ꯆꯨꯔꯥꯟ ꯊꯥꯕꯒꯤ, ꯑꯗꯨꯕꯨ ꯉꯥꯡꯅꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯆꯨꯔꯥꯟ ꯊꯥꯕꯒꯤ ꯁꯛꯂꯣꯟꯗꯤ, ꯋꯥꯔꯤꯅꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯅꯥꯏꯇꯤꯡꯒꯦꯜ ꯁꯤꯇꯤꯗ ꯊꯣꯛꯈꯤꯕ ꯇꯝꯊꯤꯕ ꯃꯤꯍꯥꯠꯄ ꯆꯨꯔꯥꯟ ꯊꯥꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ꯫ ꯍꯞꯇꯥ ꯈꯔꯗꯤ ꯅꯥꯏꯇꯤꯡꯒꯦꯜ ꯁꯤꯇꯤ ꯄꯨꯡꯂꯥꯡ ꯂꯥꯡꯏ, ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯂꯣꯏꯁꯤꯟꯒꯗꯕ ꯀꯦꯁꯁꯤꯡ ꯈꯣꯝꯖꯤꯜꯂꯒ ꯏꯪꯊꯔꯛꯄꯗꯨ꯫ ꯑꯣꯏꯈꯤ ꯄꯨꯟꯁꯤ ꯑꯃ ꯃꯄꯣꯛ ꯑꯃꯅꯤ, ꯑꯩꯅ ꯀꯂꯥꯀꯥꯔ ꯑꯣꯏꯗꯨꯅ ꯌꯦꯛꯄ ꯄꯨꯟꯁꯤꯅꯤ꯫ ꯈꯣꯏꯍꯟꯒꯦ ꯈꯟꯅ ꯌꯦꯛꯄ ꯃꯌꯦꯛꯁꯨ ꯌꯥꯎꯍꯟꯗꯨꯅ ꯐꯖꯍꯟꯕ ꯃꯌꯥꯏ, ꯆꯨꯝꯅꯗ ꯌꯦꯛꯂꯒ ꯏꯇꯤꯡ ꯇꯤꯡꯕ ꯀꯣꯆꯤ ꯂꯧꯗꯕ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯄꯣꯛ ꯑꯃ ꯁꯦꯝꯕꯁꯨ ꯂꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯣꯏꯒꯅꯤ ꯑꯩꯅ ꯌꯦꯛꯄ ꯈꯨꯌꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯃꯄꯣꯛꯁꯨ, ꯄꯨꯟꯁꯤ ꯃꯥꯅ ꯃꯌꯦꯛ ꯈꯣꯏꯔꯤꯕ ꯑꯩꯒꯤ ꯈꯨꯠꯁꯥꯅ ꯈꯣꯏꯅ ꯇꯨꯔꯤ ꯃꯥꯕꯨ ꯄꯥꯏꯕꯒꯤꯅꯤ꯫ ꯄꯨꯟꯁꯤ ꯃꯥꯅ ꯃꯌꯦꯛ ꯂꯥꯜꯂꯒꯁꯨ ꯑꯩꯒꯤ ꯈꯨꯠꯁꯥꯅ ꯃꯌꯦꯛ ꯌꯦꯛꯀꯗꯧꯔꯤꯕ ꯇꯨꯔꯤ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯆꯦꯖꯦꯠ ꯄꯥꯏꯔꯒ ꯈꯣꯏꯗꯥꯅ ꯌꯦꯛꯄꯅꯅꯤ꯫ ꯌꯦꯛꯁꯤ ꯊꯋꯥꯏꯅ ꯍꯔꯥꯎꯅ ꯃꯄꯣꯛ ꯃꯥꯅ ꯈꯣꯏꯗꯥꯅ, ꯄꯨꯟꯁꯤ ꯃꯥꯒꯤ ꯃꯁꯛ ꯐꯖꯅꯅꯕ ꯑꯍꯩꯕ ꯀꯂꯥꯀꯥꯔ ꯑꯣꯏꯁꯤ, ꯇꯨꯔꯤ ꯆꯦꯛꯁꯤꯟꯅ ꯄꯥꯏꯁꯤ, ꯇꯥꯡꯅ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯁꯤꯝ ꯑꯁꯤꯗꯗꯤ꯫ After 3 weeks, dressing table mamangda phamlaga nail polish kana sangli tangshi. Tanja adudani mamasu ngang-ngangduna mathakta karakpadu. Nate, aina haidi thabak sang hekta sumating pangulaw haibanida. Yahawrini haidananya baro tero da hawgali. Mi laktaw lay thabak jilani khangadi ngantana haw khotana tawdeba masi. Tangsi mamada bisum suklap na yenglay. Sananu isawdo makha samthay. Aduk yam keri dubu karigino. Hay, ꯊꯕꯛ ꯂꯩꯊꯣꯛꯅꯕꯗ ꯇꯧ ꯂꯩꯒꯅꯨ, ꯂꯥꯛꯇꯧꯔꯤꯁꯦ ꯃꯤ ꯌꯥꯝꯃꯤ, ꯄ꯭ꯔꯞ ꯀꯨꯝꯃꯛꯎꯅꯤ ꯅꯪꯕꯣ꯫ ꯁꯅꯥꯅꯨ ꯉꯥꯡꯗꯅ ꯀꯨꯝꯊꯈꯤ꯫ ꯇꯥꯡꯁꯤ ꯃꯆꯤꯟꯗꯨ ꯐꯦꯠ ꯄꯩꯊꯣꯛꯂꯒ ꯇꯧꯔꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯂꯣꯏꯁꯤꯜꯂꯒ ꯃꯁꯝ ꯆꯣꯠꯂꯤ ꯇꯧꯕꯗꯨ ꯃꯅꯤꯡꯗ ꯁꯝ ꯈꯔ ꯈꯣꯝꯒꯠꯇꯨꯅ ꯍꯤꯌꯔ ꯀ꯭ꯂꯤꯞ ꯑꯃꯅ ꯆꯞꯁꯤꯜꯂꯤ꯫ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯇꯣꯟ ꯑꯗꯨꯗ ꯂꯧꯔꯒ ꯌꯦꯡꯉꯤ꯫ ꯀꯌꯥꯒꯤꯅꯤ? ꯒꯨꯗ ꯃꯣꯔꯅꯤꯡ, ꯇꯨꯝꯕ ꯍꯧꯒꯠꯂꯕꯣ ꯅꯪꯕꯣ? ꯇꯥꯡꯁꯤ ꯃꯦꯁꯦꯖꯇꯨ ꯊꯨꯅ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯁꯠꯄꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅꯗꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯏꯔꯤ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯔꯤꯗꯣ, ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯄꯨꯡ 12:13ꯗ ꯍꯧꯒꯠꯂꯤꯅ ꯉꯥꯡꯉꯝꯃꯤꯅꯤ꯫ ꯄꯨꯡ 8ꯇ ꯉꯥꯏꯔꯤꯁꯤꯗꯤ? ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯨꯡꯗꯤꯅꯦ ꯗꯨꯅꯤꯌꯥꯁꯤꯗ ꯃꯇꯣꯝꯇ ꯁꯤꯖꯤꯟꯅꯕ ꯄꯨꯡ ꯑꯗꯨꯅꯅꯤ꯫ ꯀꯌꯥ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯅꯤ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯂꯒ ꯑꯇꯣꯞꯄ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯊꯥꯔꯛꯏ꯫ ꯆꯥꯛ ꯂꯣꯏꯔꯕꯣ ꯀꯩꯅꯣ? ꯑꯩꯗꯤ ꯇꯨꯝꯃꯒꯗ ꯉꯥꯏꯔꯤ꯫ ꯉꯔꯥꯡꯗꯤ ꯊꯧꯖꯪꯕꯒꯤꯗ ꯉꯥꯛꯇꯪ ꯐꯝꯃꯨꯗꯅ ꯍꯜꯂꯛꯄꯁꯨ ꯑꯗꯨꯝ ꯊꯦꯡꯉꯤ꯫ ꯊꯣꯡꯕ ꯍꯧꯔꯝꯃꯅꯤ, ꯑꯗꯣ ꯉꯟꯅ ꯂꯥꯛꯀꯅꯨ, ꯊꯦꯡꯅ ꯂꯥꯛꯑꯣ꯫ ꯆꯥꯛ ꯂꯣꯏꯔꯒ ꯍꯥꯏꯔꯛꯀꯦꯕ, ꯑꯗꯨꯀꯥꯟꯗ ꯂꯥꯛꯎꯀꯣ꯫ ꯀꯩꯒꯤ? ꯇꯥꯡꯁꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯔꯤꯄ꯭ꯂꯥꯏ ꯁꯠ ꯅꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯥꯍꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯆꯝ ꯆꯝꯅ ꯃꯁꯛ ꯈꯪꯅꯗꯕ ꯁꯥꯁꯤꯀꯣ, ꯏꯕꯥꯅꯤ ꯈꯪꯅꯕꯩ ꯃꯑꯣꯡꯗ ꯇꯧꯔꯛꯀꯅꯣꯕ꯫ ꯀꯩꯒꯤ? ꯑꯩ ꯇꯜꯂꯤ, ꯏꯀꯥꯏꯖꯩ ꯍꯥꯏꯕꯅꯤ꯫ ꯅꯪꯗꯣ ꯊꯥꯏꯅ ꯃꯌꯥꯝ ꯆꯪꯗꯅ ꯁꯥꯎꯅ ꯁꯤꯗꯅꯔꯤꯕꯅꯤ ꯑꯩꯅ ꯄꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯖꯤꯟꯕꯒꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯦ ꯈꯪꯉꯗꯤ ꯃꯣꯏꯅ ꯌꯥꯝ ꯅꯣꯛꯅꯅꯤꯕ, ꯑꯩꯉꯣꯟꯗ ꯏꯀꯥꯏꯌꯦꯁ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯪꯗꯤ ꯊꯕꯛ ꯆꯥꯎꯅꯁꯨ ꯇꯧꯔꯦ, ꯑꯩꯅ MA ꯐꯦꯜ꯫ ꯑꯁ, ꯑꯩ ꯉꯝꯃꯔꯣꯏ, ꯀꯩꯝꯇ ꯈꯪꯅꯗꯕ ꯁꯥꯁꯤꯀꯣ ꯏꯕꯥꯅꯤ꯫ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯀꯌꯥ ꯅꯣꯛꯏ, ꯑꯗꯨꯒ ꯃꯥꯁꯨ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯁꯠ ꯇꯧꯏ꯫ ꯑꯣꯀꯦ, ꯂꯦꯠꯁ ꯕꯤ ꯁ꯭ꯇ꯭ꯔꯦꯟꯖꯔ꯫ ꯍꯣꯔꯦꯟ ꯅꯣꯛꯑꯒ ꯂꯩꯔꯝꯃꯣ, ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯉꯥꯎꯔꯒꯦ, ꯑꯗꯨꯒ ꯅꯣꯏ ꯄꯥꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦ, ꯁꯔꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯒꯦ꯫ ꯇꯥꯡꯁꯤ ꯏꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯔꯤꯄ꯭ꯂꯥꯏ ꯁꯠ ꯍꯜꯂꯤ꯫ ꯑꯩꯈꯣꯏ ꯄꯥꯅ ꯆꯨꯝꯅꯗ ꯆꯥꯛ ꯆꯥꯁꯤꯅ ꯀꯧꯔꯒ ꯅꯪꯅ ꯆꯥꯟꯁ ꯂꯧꯒꯦ ꯈꯟꯒꯅꯨ, ꯑꯩ ꯏꯀꯥꯏꯖꯩꯌꯦꯕ꯫ ꯈꯔ ꯂꯩꯔꯒ ꯍꯥꯏꯁꯦꯕ, ꯃꯇꯝ ꯂꯥꯛꯀꯅꯤꯌꯦ, ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯁꯦꯕ꯫ ꯅꯪꯕꯨ ꯀꯩ ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯦ ꯃꯤ? ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕꯤ ꯂꯩꯇꯦ ꯑꯩꯉꯣꯟꯗ꯫ ꯇꯥꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ, ꯀꯨꯏꯔꯔꯣꯏ, ꯑꯩ ꯊꯕꯛ ꯀꯥꯕ ꯍꯧꯗꯣꯔꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯁꯤꯅꯤꯌꯔ ꯃꯥꯔꯀꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯏꯅ ꯐꯝꯃꯀꯥꯟꯗꯣ, ꯑꯗꯨꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯅꯁꯦꯕ꯫ ꯅꯣꯏ ꯃꯥ ꯍꯣꯏꯗꯁꯨ ꯍꯥꯏꯈꯤꯅꯨꯀꯣ, ꯑꯩꯅ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯁꯦꯕ꯫ ꯍꯣꯏ, ꯃꯦꯗꯥꯝ ꯁꯤꯅꯤꯌꯔ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ, ꯃꯦꯗꯥꯝꯅ ꯍꯥꯏꯔꯒꯗꯤ ꯂꯣꯏ ꯌꯥꯖꯔꯦ꯫
ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯁꯅꯥꯅꯨꯅ ꯑꯃꯨꯛ ꯀꯧꯔꯛꯄꯗꯣ꯫ ꯇꯥꯡꯁꯤ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯁꯠ ꯊꯥꯏ꯫ ꯑꯩꯈꯣꯏ ꯃꯥꯅ ꯀꯧꯔꯦ, ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦ, ꯂꯣꯏꯔꯒ ꯍꯥꯏꯔꯛꯀꯦ, ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯥꯛꯀꯅꯨꯀꯣ꯫ ꯇꯥꯡꯁꯤ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯒ ꯀꯤꯆꯟ ꯆꯪꯂꯛꯏ꯫ ꯁꯟꯗ꯭ꯔꯦꯝꯕꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯒꯤ ꯆꯩꯁꯨ ꯑꯃꯒ ꯇꯧꯔꯒ ꯇꯞꯂꯤ ꯆꯠꯄ ꯉꯝꯃꯤ꯫ ꯃꯥꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤꯡꯅ ꯍꯟꯗꯛꯀꯤ ꯑꯣꯄꯔꯦꯁꯟ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯕ ꯑꯁꯤꯗ DGP, IGP, ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯌꯥꯎꯅ ꯃꯔꯨꯑꯣꯏꯅ CBI ꯇꯤꯝ 4 ꯑꯗꯨꯅ ꯃꯥꯒꯤ ꯁꯤꯇꯤꯗ ꯍꯟꯈꯤꯗꯧꯔꯕꯗ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯀꯧꯕꯅꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯃꯃꯥꯟꯅꯕꯤ ꯂꯝꯌꯧꯕꯤ ꯑꯅꯤꯗꯨꯁꯨ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯇꯥꯡꯁꯤ ꯑꯅꯤꯗꯨꯗ ꯄꯥꯈꯣꯟ ꯁꯤꯗꯨꯅ ꯊꯕꯛ ꯇꯧꯍꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯏꯁꯧ ꯂꯥꯡꯂꯛꯏ꯫ ꯇꯔꯥ ꯐꯥꯔꯤꯕ ꯅꯌꯥꯗꯣ ꯄꯥꯏꯊꯣꯛꯇꯣꯏꯅꯤ ꯌꯦꯡꯉꯣ, ꯑꯩꯅ ꯊꯥꯔꯛꯑꯗꯤꯅ ꯅꯪꯅ ꯑꯩꯈꯣꯏ ꯂꯥꯛꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯛꯅꯈ꯭ꯔꯦ꯫ ꯆꯠꯇ ꯀꯨꯏꯔꯦ ꯆꯠꯂꯨꯁꯤ, ꯅꯁꯛꯇꯨꯁꯨ ꯎꯗ ꯀꯨꯏꯔꯦ, ꯀꯣꯂꯦꯖ ꯁꯨꯇꯤ ꯂꯩꯔꯤꯉꯩꯁꯤꯗ ꯂꯥꯛꯑꯒ ꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯄꯥꯈꯣꯟꯁꯤꯗꯅ ꯅꯨꯡꯉꯥꯏꯔꯤꯅꯦꯕ꯫ ꯑꯍꯤꯡꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯁꯦ ꯑꯃꯨꯛ ꯇꯣꯏꯕ ꯈꯥꯋꯥꯡ ꯆꯦꯜꯍꯟꯕꯤꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯁꯣꯝꯒꯤ ꯃꯅꯤꯡꯒꯤ ꯄꯥꯔꯛꯇ ꯍꯪꯆꯤꯛ ꯂꯥꯡꯉꯨꯏꯌꯦ ꯀꯥꯏꯅꯒ ꯀꯌꯥ ꯅꯨꯡꯉꯥꯏꯔꯤꯅꯣ ꯌꯦꯡꯉꯣꯕ꯫ ꯐꯣꯟꯒ ꯄꯥꯏꯗꯈꯩ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯄꯥꯈꯠꯍꯜꯂꯒ ꯂꯥꯛꯅꯔꯤꯅꯦꯕ ꯃꯥꯅ꯫ ꯇꯥꯡꯁꯤ ꯃꯥꯅ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯃꯥꯡꯂꯨꯕꯗꯨ ꯄꯥꯎꯈꯨꯝ ꯋꯥꯈꯜ ꯈꯟꯊꯔꯒ ꯍꯪꯆꯤꯛ ꯂꯥꯡꯕ ꯆꯠꯂꯨꯕꯅꯤ ꯍꯦꯛꯇ ꯍꯩꯖꯤꯟꯈꯤꯕꯅꯤ꯫ ꯃꯥꯁꯨ ꯃꯥꯅ ꯉꯝꯅꯕ ꯄꯥꯈꯠꯍꯟꯗꯕ ꯃꯑꯣꯡꯗ ꯈꯨꯝꯈꯤ꯫ ꯐꯣꯟꯗꯨ ꯁꯥꯏꯂꯦꯟ ꯊꯝꯕꯒꯤ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯃꯥꯅ ꯃꯥꯟꯅꯅꯕ ꯄꯥꯎꯈꯨꯝ ꯈꯨꯝꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯃꯥꯅ ꯉꯝꯈꯤꯕꯅꯤ꯫ ꯃꯥꯁꯨ ꯃꯔꯣꯏꯗꯨ ꯃꯟꯅ ꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯦ, ꯑꯗꯨꯛ ꯌꯥꯝ ꯅꯕꯨꯛ ꯐꯠꯇꯕ ꯑꯣꯏꯔꯦ ꯅꯣꯏꯗꯤ, ꯊꯕꯛ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯕ꯫ ꯕꯦꯃꯥ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯇꯣꯛꯑꯣ ꯌꯥꯔꯦ, ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯗꯦ꯫ ꯃꯤꯔꯟꯗꯥꯒ ꯁꯟꯗ꯭ꯔꯦꯝꯕꯒꯗꯤ ꯅꯣꯛꯂꯤ꯫ ꯁꯅꯥꯅꯨꯁꯨ ꯅꯣꯛꯃꯤ ꯆꯤꯀꯟ ꯊꯣꯡꯕ ꯍꯧꯒꯠꯂꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯄ꯭ꯂꯦꯠ ꯑꯃ ꯄꯥꯏꯈꯠꯂꯒ ꯇꯥꯡꯁꯤꯗ ꯊꯥꯒꯦ ꯇꯧꯏ꯫ ꯗꯤꯍꯦ ꯃꯇꯥꯗꯨꯒ ꯅꯪ ꯄ꯭ꯂꯦꯠꯁꯤꯅ ꯐꯣꯛ ꯂꯥꯎ ꯊꯣꯝꯃꯛꯑꯗꯤ ꯇꯤꯡꯉ ꯂꯩꯅꯤ ꯅꯪ꯫ ꯑꯁ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ, ꯅꯪ ꯏꯁꯧ ꯁꯤꯗꯤꯕ, ꯑꯩꯈꯣꯏ ꯃꯥꯒ ꯆꯥ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯁꯨ ꯁꯦꯠ ꯈꯨꯝꯃꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯏꯁꯧ ꯌꯥꯝ ꯂꯥꯡꯖꯗꯕ ꯑꯩꯈꯣꯏ ꯊꯣꯏꯅ ꯍꯥꯏꯔꯛꯄꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯕꯅ ꯁꯤꯔꯦꯅꯦ꯫ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯄꯤꯁꯨꯝꯗꯨ ꯁꯝꯅꯔꯛꯇꯧꯕ ꯈꯪꯕ꯭ꯔꯥ꯫ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯟꯗ꯭ꯔꯦꯝꯕꯒꯤ ꯒꯦꯁꯁꯤꯡ ꯑꯗꯨꯁꯨ ꯌꯧꯁꯤꯟꯅꯔꯛꯂꯦ꯫ ꯁꯅꯥꯅꯨꯁꯨ ꯀꯨꯝꯊꯔꯒ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯐꯝꯕ ꯌꯥꯎꯏ꯫ ꯇꯥꯡꯁꯤ ꯀꯤꯆꯟꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯆꯞꯊꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯎꯕ ꯎꯗꯦ ꯅꯨꯄꯥꯗꯣ꯫ ꯄꯤꯁꯨꯝꯗꯨ ꯁꯨꯛꯅ ꯄ꯭ꯔꯞ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ꯫ ꯅꯪ ꯂꯥꯛꯇ꯭ꯔꯤꯕꯣ? ꯃꯤ ꯂꯣꯏ ꯂꯥꯛꯅꯔꯦ, ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯂꯣꯏ ꯂꯥꯛꯏ, ꯅꯪ ꯀꯩꯗꯧꯔꯤꯒꯦ? ꯔꯤꯄ꯭ꯂꯥꯏ ꯁꯠ ꯍꯜꯂꯛꯏ꯫ ꯅꯪꯅ ꯂꯥꯛꯄ ꯌꯥꯔꯦ ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯥꯛꯀꯅꯨꯅ ꯍꯥꯏꯔꯤꯗꯨꯅꯤ, ꯅꯪꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤꯅꯦ꯫ ꯇꯥꯡꯁꯤ ꯃꯆꯤꯟꯗꯨ ꯆꯞꯁꯤꯟꯅꯔꯒ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥ ꯈꯪꯂꯦ, ꯀꯌꯥ ꯆꯪꯂꯛꯇ꯭ꯔꯕꯁꯨ ꯑꯗꯥꯋꯥꯏ ꯑꯅꯛꯄꯗ ꯂꯩꯔꯝꯂꯅꯤ ꯍꯥꯏꯕꯗꯨ꯫ ꯄꯟꯊꯗꯦ꯫ ꯇꯥꯍꯥ ꯀꯤꯆꯟꯗꯒꯤ ꯊꯣꯔꯛꯂꯒ ꯃꯊꯛꯇ ꯀꯥꯗꯨꯅ ꯕꯦꯜꯀꯣꯅꯤꯗ ꯊꯣꯔꯛꯂꯒ ꯑꯀꯣꯏꯕꯒꯤ ꯂꯝꯕꯤꯗꯨ ꯌꯦꯡꯂꯛꯏ꯫ ꯒꯦꯠꯇꯒꯤ ꯃꯄꯥ ꯈꯖꯤꯛ ꯋꯥꯠꯂꯤꯉꯩ ꯕꯥꯏꯛ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯊꯣꯛꯂꯛꯀꯅꯤ ꯈꯪꯕ꯭ꯔꯥ? ꯇꯥꯡꯁꯤꯒꯤ ꯔꯨꯝ ꯃꯃꯥꯡꯒꯤ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯥꯕꯨ ꯀꯣꯏꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯒ ꯋꯥꯏꯁꯤꯟꯅꯔꯕꯗ ꯇꯥꯡꯁꯤ ꯅꯣꯛꯃꯤ ꯃꯈꯨꯠꯅ ꯈꯠꯂꯒ ꯆꯪꯉꯛꯎ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯀꯌꯥꯁꯨ ꯈꯪꯁꯤꯟꯅꯗꯅ ꯇꯥꯡꯁꯤꯕꯨ ꯂꯛꯅꯔꯒ ꯈꯣꯟꯖꯦꯜꯗꯨ ꯇꯥꯗꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯈꯨꯠ ꯃꯁꯥꯁꯤꯡꯗꯨ ꯏꯪꯒꯤꯠ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯁꯅꯥꯅꯨꯅ ꯒꯦꯠ ꯍꯥꯡꯂꯛꯄꯗꯨ꯫ ꯀꯌꯥ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯁꯅꯥꯅꯨꯗ ꯅꯣꯛꯂꯛꯏ꯫ ꯁꯅꯥꯅꯨꯁꯨ ꯉꯛꯂꯞ ꯇꯧꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯃꯊꯛꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯃꯥ ꯊꯣꯛꯂꯛꯄ ꯎꯕꯗ ꯇꯥꯡꯁꯤ ꯄꯥꯈꯠꯂꯒ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯁꯅꯥꯅꯨꯁꯨ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ ꯁꯅꯥꯅꯨ ꯅꯣꯛꯅꯤꯡꯂꯤꯕꯗꯨ ꯈꯪꯖꯟ ꯅꯨꯄꯥ ꯃꯆꯥꯗꯨ ꯏꯀꯥꯏꯔꯅꯤ ꯈꯟ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯊꯧꯖꯪꯕꯅ ꯅꯪꯁꯨ ꯌꯧꯔꯛꯑꯅꯤ ꯍꯥꯏꯕꯗꯨꯗ ꯏꯃꯥꯁꯨ ꯅꯪ ꯉꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯥꯛꯎ ꯃꯌꯥꯝ ꯂꯣꯏꯅ ꯌꯧꯅꯔꯛꯑꯕꯅꯤ꯫ ꯀꯌꯥ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯈꯧꯗꯦꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯛꯃꯤ ꯒꯥꯔꯤꯗꯨ ꯃꯇꯦꯛ ꯑꯃ ꯏꯜꯂꯒ ꯁꯅꯥꯅꯨꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯁꯤꯜꯂꯛꯏ꯫